ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯁꯤꯁꯋꯥꯛ ꯁ꯭ꯇ꯭ꯔꯥꯏꯛ ꯀꯟꯁꯤꯜꯂꯛꯂꯤ ꯉꯁꯤꯗꯒꯤ ꯑꯣꯐꯤꯁ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯗꯧꯔꯤ PMGKAY gi makhada fangfam thokpa sakthung COVID-19 gi vaccine kaptabasingtasu fanghangadabani haina Manipur High Court na interim order ama thokre amasung COVID vaccine kapthokiba India gi apunba mising crore homfuma thoiga lakh tara henkre Chen MAIBAM na MAMI taram nokjari ayuk pung tara tarakpagi MAMITv news update bizari Manipur Secretariat Services Association Sangsilamba thabak lepagi khongjang asi hena kansin ba maongda ngasidagi office sol lonsin bagi khongjang sangsin ba horagani haina Manipur Secretariat Services Association amasung Secretariat Non Ministerial Drivers Association ki charol amana haidi tha asgi tangkun manga da finance ki thausu puriba Deputy Chief Minister Joy Kumar ga unaduna khanaruraba matungda magna thamlaki ba wafum adu apenba oidebadagi office sol lonsilaga khongjang sangsin ba warep lorakpani Employees singna taliba demand asi fangriba fawba khongjang leptana changsin ke gani haina association gi charol asina makatari Pradhan Mantri Garib Kalyan Anna Yojana PMGKAY gi makhada fangfam thokpa sakthung COVID-19 gi vaccine kaptaba singtasu fanghangadabani haina ngarang Manipur High Court na interim order ama thoktuna Manipur lengak ta khanghankre Chief Justice Sanjay Kumar amasung Justice Lanu Sungkum Jamir gi Division Bench amana takiba order adu Advocate Akham Romila gi khotangda thangjam santa koba mioi amana file tawrakiba petition amagi matung innani hairi Khurai Assembly constituency gi mute amana vaccine kaptaba mioi singda PMGKAY gi makhada pitharakpa sing hawai piroi haina phungdokiba wafam adu vaccine kaptraba mioi singi fundamental rights khongoi nabani haiba wafam petitioner gi maikaidigi left kiba senior advocate Jena Kotarin High Court ta thamki wafam asigi matung inna vaccine kaptraba mioi singdasu makhoi fangfam thokpa sakthung fanghangadabani haina Manipur lengakta Manipur High Court na yathang asi pikibani loinana vaccine kaptraba mioi sing masana vaccine kapa thoraknaba lengakna makhoida ningtizana gyan tahangadabani haina su division bench aduna Manipur lengaki pungning chingsingki Haukiba pung kunmari da India gi mioi lakh homfutaret lising mari futaret chahum subna manga COVID vaccine kapthokiba ga loinana apunba vaccine kapthokiba mising crore homfuma thoiga lakh tara henkre punna mioi crore homfuma thoi lakh tara lising ni fomdoi samanga homftara homdoi vaccine kapthokriba sigi manungda mioi crore ni futaret lakh tara mapan subna chamanga kunna ahan batangka ki vaccine kapkri aduga mioi crore tara homdoi lakh mari fudara mathoi lising huni fomdoi subna yangkai homdoi na ni subatangka ki vaccine kapthraba kangluni hari Silongi Laitum Krada Leiba Red Lens Haragasu Khangnaba Manipur Rajwarida Manipur Vavan Amasaragani Haina Handakta Manipur gi Chief Minister N Virena social media da thagalakiba wafam adu taramna okli haina Silong Manipuri Students Union Samsugi President Chongtam Thangambana Phongdorakli Hiram asiga mari leinana thangambana Manipur lenga ki pungning chingsiladuna hai handakta Manipur lenga ki oikhraba Red Lens ki plot asida Silong da leriba Manipuri community gi khallaga Manipur Vavan amasabiyu haina samsuna matam kaya gi mamangda gi haizaduna lakibani hauzikti plot asigi matangda chai naba leitrabani na Manipur Vavan asi athoba matamda sanaba thorang lenga na lokhatpiyu Vavan asi saba matamda mamangai gi masak matau adu kaihandana amadi Manipur miyam igai khumnagada bamongda sagadabani mapung oiba building asi puwari ga sagon naraklaba ama oiba maramna madugi chap chaba masak matau adu kaihandana thamnaba lengangna mathau taba thorangsu lokhatkadabani loinana mafam asida museum ama thamduna Manipur gi itihas ta thokiba thaudo wathok sing mek lana thamnaba sinbiu hauzik main building amadi masigi akoibada leiriba official amadi tenant sing atopa mafam amada hongdoknaba thorang athubada paikhatkadabani mafam asida community hall amadi auditorium ama thambaga loinana samsugi office room amasu thamnaba thorang hapkadabani loinana nupa amasung nupi gi tongan ba hostel amamam su mafam asida sagadabani hainasu thangamana makha tarakli
Guwahati da leiba ima imoinu private limited na saknairaba aiba amadi midai lining lichat sandokpada choba thodang loriba chana lukhoi harau tayamna okri taramna opagi thoram aduda cultural activist chana lembisu saruk yaki thoram aduda imoinu private limited assam gi lisang purel hozai nobin sapongba office bearer navachandra na khudol pot pituna taramna oki Technopol district in Manung Chandalaiba, Machi Khul, Amadi, Gomi, El Sijang Khul, Aniki Marakta Ladiba, Lamgingam Kaigi Matanga, Cookie Chief Association, Technopol Block, and Laurakliba Warip Asi, Machi Land Protection Committee, Amadi, Machi Village Authority, Nayam, the Kanayaning the Bafum directly. El Sijang Village Namakoigi Lamni Hine Claim Toriba. Lungkung nang lungna amadi kaidikna fokai tek palam asi machi khulgi lamni haibasi puwarida amadi document kayana taklaba wafamni hari machi block headquarter leiba machi village authority office da machi land protection committee amadi machi village authority na sinduna pangthokiba pawgi mifam amada machi khulgi khulakpa el minai sim na hai machi khul amadi el sizang khul anigi boundary gi matangda cookie chief association technopal block na tha asaki tangkun humdoida pirakpa cherolda palliba wafam sing asi Machi Land Protection Committee amadi Machi Village Authority na yamna kana yaningdi Machi Block manung da leiba khul singi manung da yaudaba El Sizang khulbu Machi Samukom amadi Simang khul singi marakta leiba khul amani haina warep lorakpa asi yaningdi maramdi El Sizang hariba khul asi Technopol Block ke manung da leiba khulni maram icha chadana Machi Block da sanba Samukom khul kalaga Machi gi lamda sangsilakpa asi Machi khul gi miyamna yaba ngamloi Machi khulgi puwariga sago naraklaba lungkung nang amadi kaidikna ase yum amatasu leitaba El Sizang village ki kangbuna makoi gi lamni harakpa asi yamna lan buwafum ni haina su mahangna fongdoki Technopol block se sita haiba khunda loigrani boundary se adugi matangda samukom se machi block chinge samukom dagi lansila laga machi lam leire moina hojik tawriba kano Cookie Chief Association na tang kulomdoi August 2021 ki numita sayed naribal lam asi Cookie Chief Association na sijang gi khunni hana lauthok pase lamni hana lauthok pase si yumpham yaw daba semjin sajin ba wafam ni habse machi gi khulapa oina ai haining bani aduga masi gi sumaina moina tawribam ase communal life the communal harmony feeling violence thok na macha amasu hoye asigum si thok hanning ge aduna koi ge sarkar ge mari laina ba authority sing na matam chana hengsin view hai Chatliba tha asige tang tara marida masagi anaba amadagi manung matam chadana leikidraba VDF personnel Soivam Jivan Singh MLAP Brozen Singh house guard oina leiba Wangjing Haitupok pida ngasi Thobal District VDF Welfare Association gi mihut Singh chatuna lupalak ani khutsin naramle hari Sanfam adu SP Thobal Jogesh Chandra Hovisam ki meeting makhada District VDF Welfare Fund gi leikidraba Soivam Jivan gi imung manungda khutsin narambani hari Aina Tinkraba Lalholu People's Revolutionary Party of Kangleipak Pripaki Kader Ama demand letter Thinba Lakpada Imphal East District Commando Amadi Tarataruk Suba Assam Rifles ki Apunba Khutpu Amanangarang Numi Jungba Pung Taranithoi Taba Matamda Kyamgei ki Fagat Pangam Khri Haidi Police tagi Fongba Pau Amagi Matung Inna Faraba Miyoi Adudi Urup Makha Laikai Funal Ningthau Laibung Dagi Mayang Lambam Jerafa Meitei Jai Kun Apokpa M Ivotomba Kawi Haidi Faraba Miyoi Adu Wahang Pahong Police na wahang pahong sathabada pripaki thongamba thoiba koba mi amaki yathang matung inna maana kyamgai khongnang khonggi Premier English Academy manakta pripaki demand letter adu sakhagdaba mi amada piba lakpani demand letter adu da party asigi self style finance secretary ahaiba angom koba mi amaki khojeksu yaurangki hari Mark asi kumja English ngani kunda ngamba koba mi amagi khutangda pripakta yaurakibani hauzik party asigi thongamba thoiba koba mi amagi makhada thabak tawbani haiba khangba ngamki farba mi adu makha taba aingi thabak thoram lokhanaba Irilbung police station da sinakre haina police tagi phangba pau asina makhatari
Mi hatpada chenaba mi amagi mari makhong ningchina piba ngamba mida lupa lising yangkai gi award pigani haina Churachandpur police na lauthokri Churachandpur police na thokpa cherol amagi matung inna mi hatpada chenai haraba mi adugi maming Vanlal Mahui Allies MT Holai Kawi Laifamna New Lamka gi Vengnuam dagini ma ki mathakta mi hat mi punga mari leinana choi asigi January 13 da case ama lokhaki ma fa na ba mating pangbada sel gi mana asi pigadabani hari Lining Thosana Mahi Sanapung LSS ki founder general secretary Oiramba Angom Lonza Alepana ikhang khangawdana leikhitabada lup asina thamoi sokna nungaitaba fongdurakli Angom Lonza na hinglinge matamda lauramba thodang sing asi men khatpa ngamdana leihoragani maakna leikhitabada imung manungna nanghoriba awabada so lup asina saruk yari haina lup asina thadorokpa cherol aman hairi Malem pumbada thengnariba COVID-19 ki laichut asidagi ngakthoknaba achamba section tharang khara ngangna chatpinaba MAMITv ki maike degi ning singjari madudi yumdagi hek chathopaga face mask upiyu mi amaga gi marangta foot taruki arapa thambiyu my mate khud satoin hamdokpiyu amadi COVID vaccine kapa yaraba sing suksoi soidana COVID vaccine kapthoktuna laichut asidagi kannaba miyam pun honaminasi Arabida maroiba pau amuk hana pizari Siswag strike kansilakli ngasidagi office sol lonsanduna khongjang sangsingadawri PMGKAY gi makhada fangfam thokpa sakthung COVID-19 gi vaccine kaptaba singdasu fanghangadabani haina Manipur High Court na interim order ama thokre Amasung COVID vaccine kapthokiba India gi apunba mising crore homfuma thoiga lakh tara henkre Ayupung taragi MAMITv news update matang asada loisare ahen ba pau singi damak numit yung pung tarani thoigi MAMITv news update meeting tabiu Saraswati Charitable Trust, BSc Forensic Science, BE Cybercrime Security, Diploma in Pharmacy, BSc Medical Laboratory Technology, BSc Radio Imaging Technology, BSc Operation Theatre Technology, Diploma in MLT, RIT, ODT, Dialysis Tamnabagidamak, Manipur gi mapanda chatrabasu yaragani. Manipur University da affiliate tawduna Pharmacy Council of India amadi Ministry of HRD New Delhi ne approved tawraba 100% job oriented oiraba Saraswati Charitable Trust pangaida course singasi English ngani kunmathoi kunithoi gi session da tamnabagidamak admission hojare. Hena kupamorol gidamak contact tawbiu Saraswati Charitable Trust pangai 9856 575 163 natraga 9402 233 554.